AK Misrana Luchingba Home Ministry gi mihut kangbo thunglare sana konungda center gi mihut singna Arambai Tenggolga teamga unakhre Manipur da thokli birang asibu yengsinabagidamag Union Home Minister Amit Shah gi yathang matung ina Naga Pesto ke interlocutor oiriba AK Misrana Luchingba Ministry gi mihut kangbo ama ngasi Imphal da thunglakibaga loinana sana konungda Arambai Tenggolga teamga ahanba round gi oina unadun wari sanakhre Interlocutor AK Misrana Luchingduna akhanaba flight amada ngasi numidam wairam pung manga makhairum tarakpada Imphal airport ta thunglakiba mihut kangbo aduda SIB New Delhi gi Joint Director Mandip Singha Tuli amasung SIB Imphal gi Joint Director Rajesh Kumlesu saruk yakhi mihut kangbo asina Imphal da hek thunglabaga chonga bon harga su khangnariba sana konung da changduna Arambai Tenggolga mihut singa unakhibani Rajya Sabha gi member oiriba Manipur gi ningthau leisemba sana jawbagi yumda unakhiba aduda Arambai Tenggolga maikai dagi korau nganba khuman yauna luchingba kayasu kangla da laktuna mifam saruk yabinaba Arambai Tenggolga maikai dagi aiba chebau fawa piduna khanghan khiba leikrabani Cheraksida ngasi Ministry of Home Affairs ki mihut kangbo amaga Arambai Tenggolga mihut singa unakhi haibasi achumbani maduda Arambai Tenggolga firep amata hongdana Home Ministry gi team aduda thamki firep asi matungdasu amuk hongloi haina Arambai Tenggolga luchingba korong nganba khumana mahagi social media account ta thagalakpa post amada hairi korong nganba khuman gi athopa post amada asumna hai Ministry of Home Affairs ki akhanaba mihut kangbo amaga AT unit ke commander singapore sana konungi firal makhongda unaki unaba aduda Arambai Tenggolga maikai dagi wafam kayamarum thamki Haribu wafam singa dudi kumjali singa maga chamapan yankai mathoina base year oiraga state asida athuba da NRC chana hanbaga loinana NRC na chandaba singa du puthokhiba kuki laloba singa leinariba su lokthokpaga loinana makhoi gi mathakta action lokhatpa Myanmar dagi lanjalagliba singa si Mizoram du oina punna thamkinaba thabak paikhatpa border fencing tauba Assam Rifles ki jurisdiction manungda popi thabada action amata lokhatrabanina Assam Rifles ki mahutta matik chaba atopa force amana sindokpa amadi kuki illegal immigrant singbo ST list gi lokthokpa hairiba singa sini mathakta pankribo wafam singa si athuba da thabak to onthoklabadi tangdu leitaba porakpa ngamgani madu natrabadi oithokloi loinana demand singa si phangjoba fawba siba changba khangdana hona khigani loinana hana lauthokibagi matung ina tha asigi kun marida kangla utra mamang da mifam adumak pangthokani ahongba leite hairi